Maruiba pau visa matam loiraba ghana machama Imphal International Airport tagi fare. Amadi Manipur gi Governor A.K. Bhalana saruk yaduna Imphal gi City Convention Center da MUC gi ahanba convocation pangthokli. Kurumjari ISTV gi pau miyeng tabiri bisingbu taram nokjari hoji pau sandoro pijari. Visa loiraba ghana macha ama Imphal International Airport tagi phare haire. Police tagi phangba pauda thasi ki tareta Imphal International Airport ta thunglakiba ghana macha Konumendi Junior chahi kungataruk India manungda leibagi visa gi matam loibadagi detain tauke. Mangondagi PAN card ama, Aadhaar card ama, mobile phone ama amasung Republic of Ghana gi passport ama phangki. Foreigner Act ki mari lainaba section gi makhada thigatnanaba FIR ama register tawkhre hairi. Manipur gi Governor A.K. Bhalana saruk yaduna Imphal gi City Convention Center da MUC gi ahanba convocation pangthokli. Thauramasida Manipur University of Culture gi BC Chancellor Professor Paunam Gunindro, Utkal University of Culture gi BC Professor Prasant Kumar Soen, Art and Culture gi Commissioner H. Gyan Prakashna Chingbana Maruiba Myoy Singh Oina Sarugyari, University Asigi Mahairoi Singh da certificate Kushinabaka Loinana, Toidok Hendokpa Mahairoi Singh Kangatuna, Manamatum Piduna Punging Togali. Taurongi Sarukam Oina, Natki Oiba, Jagoi Se Kaya Sutki. May I again request our Honorable Vice Chancellor to felicitate Sri Laishram Radhakanta Singh. Security Force na thasigi nipanda Pripak Proge Active Kadar ama Porampat Police Station gi manung chanba Khurai Thongam Lekai dagi fare hairi Pagalaba Myoy adudi Soyam Beki Maitei Jahi Kungatare Sure hairi Haji Paugi Marthana Tembre amatang luminasi Honglakliba punsigi lambisida araiba chaba yaba makhai sasinari adone hidak langthak kayama chadaba yarakte sasilliba singduna adomgi liver da kayam sokhalli khangbibra liver nabu soklaba chaning thakningba phawdaba puk nungaitaba khong hamba nungairaktaba amadi kuchu kumen senghallakti kuding maksibu ngaktokke hairabadi Jolip 100% natural syrup amadi capsule Jolip 100% natural syrup and capsule Tada! Hindi magkigano. Alam mo tamo, sige yung se, next time tinacheksin na laksilaga tamo ka ba nine? Tada lang se, juhar habaga ang takitarbo. Asum na, mayam na machalbog na option lugum. Masige yung masibu, asoy ang ko kada batagi. Next time napseli. Next time juhar habati matkok na nabasim mani. In charge of T.Y. Chong Primary Health Center, Dr. Jangkogin Kipganchu Sargyaki. Kultaraga mga rongi Myoy Janirom laing bagaloy na nahidak lang taksingsu lem na panganki. Jingtam Healthcare Lampel na sinduna nomaki oiba health camp ama pangthokre. Healthcare rasigi Dr. Priyo Kumar gi miteng makata pangthokhiba health camp aduda jawrakna nupa nupi chamaromna fabric scan blood sugar test HbA1c amade lipid profile na chingba sing lem na laing bagi khudong chaba phanganki.
ꯂꯣꯏꯁꯤꯜꯂꯛꯄꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯑꯃꯨꯛ ꯍꯟꯅ ꯄꯤꯖꯔꯤ ꯚꯤꯖꯥꯒꯤ ꯃꯇꯝ ꯂꯣꯏꯔꯕ ꯘꯅ ꯃꯆꯥ ꯑꯃ ꯏꯝꯐꯥꯜ ꯏꯟꯇꯔꯅꯦꯁꯅꯦꯜ ꯑꯦꯌꯔꯄꯣꯔꯠꯇꯒꯤ ꯐꯥꯔꯦ ꯑꯃꯗꯤ ꯃꯅꯤꯄꯨꯔꯒꯤ ꯒꯚꯔꯅꯔ A.K. ꯚꯂꯥꯅ ꯁꯔꯨꯛ ꯌꯥꯗꯨꯅ ꯏꯝꯐꯥꯜꯒꯤ ꯁꯤꯇꯤ ꯀꯟꯚꯦꯟꯁꯟ